ngasi council of higher secondary education manipur ko semna lawa higher secondary examination gi ngasi physics thokpan min asida su yamna chaungna question leak oibagi khundam chadam sing adu akoi phangba ngamjare mama mamang da question leak oibaga mai leina na akoina ngara nga hanbok tai tare bo sem yo bo amu ro mi phadna khotana adu ada taw le mi phadna khotana akoi action lakhna ba legal oiba action lakhna ba khotna ba law gi oiba mong lakhna ba na tawduna ju leiri sida question leak oiba je huji manipur kanglaipak manipur sida examination huji pangthok liba examination si akiba leitana ai tare changjal lakpa question leak je adom exam khuding pangthok exam khuding ga danak pangthok iba bosem labo bo ro question labo ro class 10 am tiya examination sing pangthok pon mi khuding gi question leak oiba je adom tatan thenare ngasi council of secondary education manipur labo higher secondary examination gi physics thokon mi asida su exam pung 10 dagi hogada examination asi gi pung akoina matam wali kan dai tare minute kun hena wali kan dagi question leak oiba je akoi tonga tonga whatsapp group sing da question thana ba adagi ekta kayani leak oibagi policy thengnare aduda examination si pangthok bija yamna free and fair na pangthok libra habadu asaw ha moy student na kale baksuk na su exam sing asi hogdrikan da akoina moyre sing da yakha pawja pijabada su question leak oibagi wafam asi adum tatana hajabni question handaki pangthok tribe exam sing asi da question leak oidana ba authority na bu oiro oja sing na bu oiro tonga tonga ba miyoi khudimak na punna question leak oidana bu hona mina si habaje akoina tatana hajabni do haire du adom pangthok tuna laiba akogi exam khudimakta question leak oibagi poche tatana ngasi phawa adom thengna duna adom lakli ade handaki pangthok liba handak chahi oina phaba ju yawre phare habagi akibu leitre question aduna akoina law gi oiba legal gi tamda bu oiro government gi side bu oiro examination asibu chinbi riba question gi side gi ju oiro asigi examination si question leak oibada ahenba akogi action khara haitare legal oiba punishment je kha chakhatragadi handak chi da question leak oire phani kari punishment pi no khangoi tha kya jena lei no khangoi thok adum thado ira thadok tira ju khangoi adum tawni mathang sei ju leak oini amuk phani leak oini amuk phani adum tawa sigi chana bi train nam ju adum taw lei aduna akoina ahen ba akoina action khara lokhat na ba akoina mari leina ba authority sing da su akoina hajar gani adu